ईस्टर्न वन फीडर युमरेंबम सबस्टेशन कोनबा मफम खरदा ngasi amadi hayengi ayuk pung 10 makhaidagina numit yung bamatong pung 1 makhay fawba mai mutkani haina MSPDCL na consumer sing da khangalakli pasoy amadi langzing gi area da leiba seasonadra electric poles sing lauthabagi thabak pangthokadabana maram oiraga mai mutkadoriba mafam sing adudi yumrembam pasoy langzing achauba takial hainobok moirang hanuba taubung khok amadi masigi akoibida leiba mafam sing ni hairi Security force na chingamadi tampaki chingnaningai ba mafam singda thi bahumbagi thabak chathabada Churachandpur district ke Churachandpur police station gi manung chanba mauvom dagi yamlaba khusukulai kaya fagat pangam khrei fagalaba kulai sing adudi Magjin yauba country made AK rifle ama lathot gun ama Magjin yauba country made pistol mari country made single barrel rifle ahum country made Sten carbine ama Pompis maris 5.56 mm live round taruk 5.56 mm GMT case taruk 7.62 mm AK-47 live ammunition ama 7.62 mm gi MT case mapan round of pumpis taruk get round taragani thoi 7.62 mm BDR SLR gi MT case taruk lathot ammunition MT case ama BP jacket helmet antenna yaudaba baufeng walkie talkie set amasung jungle boot na chingba sing fagat pangam ki hairi nakalamaromda security force na Bishnupur district ki Kumbi police station gi manung chanba wangu nauda khong area da thi bahumbagi thabak chathabada khusukulai sing fagat pangam khrei fagalaba kulai sing adudi MT Magjin ani gai loinana .32 gi pistol ama amasung .32 gi live ammunition ani fagat pangam ki haina police control room dagi thadorak pa chirol mana khanghalakli